ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯎꯅꯒꯗꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯇꯤꯟꯅꯔꯒ ꯂꯣꯏꯅꯔ ꯑꯗꯨꯝ ꯂꯩꯔꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯃꯥꯗꯤ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇ ꯑꯣꯟꯁꯤꯜꯂ ꯂꯩꯈ꯭ꯔꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥꯁꯦ ꯇꯥꯜꯂꯛꯀꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯌꯨꯠꯁꯤꯡ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯗꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯄꯨꯡꯂꯞ ꯊꯥꯒꯠꯂꯕꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯜꯂꯤ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇꯒꯤ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯗꯒꯤ ꯈꯪꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯒꯤ ꯉꯥꯛꯇ ꯍꯥꯏꯕ ꯑꯩꯒꯤ ꯃꯤꯡ ꯅꯤꯉꯣꯝꯕ ꯔꯣꯁꯟ ꯀꯨꯃꯥꯔ ꯁꯤꯡ ꯑꯩꯈꯣꯏ ꯗꯤꯗꯤꯁꯤ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯪꯂꯩ ꯃꯥꯔꯀꯦꯠ ꯇ꯭ꯔꯦꯗꯔ ꯑꯣꯏꯅ ꯂꯩꯖꯕꯅꯦ ꯑꯗꯨꯗ ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯣꯁꯤ ꯀꯃꯥꯏꯅ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯐꯦꯠꯇꯪ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯃꯔꯝꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯁꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯌꯥꯝ ꯇꯥꯟꯅꯔꯝꯃꯅꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀꯩꯊꯦꯜꯅꯦ ꯆꯞ ꯃꯥꯟꯅꯩ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯪꯒꯥꯝ ꯕꯖꯥꯔ ꯄꯥꯎꯅꯥ ꯕꯖꯥꯔꯒ ꯍꯥꯏꯁꯦ ꯁꯤꯒꯨꯝꯕꯅꯦ ꯀꯩꯊꯦꯜꯅꯦ ꯃꯥꯅ ꯀꯔꯤ ꯑꯣꯏꯅ ꯍꯥꯏ ꯀꯥꯟꯗ electronic ꯐꯣꯝꯗ ꯑꯣꯏꯕꯀꯣ ꯍꯥꯏꯗꯤ ꯕꯥꯏꯌꯔ ꯂꯩꯕ ꯑꯃꯁꯨꯡ ꯌꯣꯟꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯈꯛꯅꯦꯕ ꯂꯩꯕ ꯌꯣꯟꯕꯒꯤ ꯑꯦꯛꯁꯆꯦꯟꯖ ꯇꯧꯕ ꯑꯃꯅꯦꯕ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯀꯔꯝꯕ ꯐꯣꯔꯃꯦꯠꯅꯣ ꯍꯥꯏ ꯀꯥꯟꯗ electronic ꯐꯣꯔꯃꯦꯠꯇ ꯑꯣꯏꯕ ꯁꯤꯅꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯍꯥꯏꯁꯦ ꯌꯥꯝꯅ ꯁꯝꯅ ꯇꯥꯕꯗ ꯕꯖꯥꯔ ꯀꯩꯊꯦꯜꯅꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ NSE BSE ꯀꯥꯟꯅ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯂꯥꯏꯛ ꯍꯪꯒꯥꯝ ꯕꯖꯥꯔ ꯄꯥꯎꯅꯥ ꯕꯖꯥꯔꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯍꯥꯏꯁꯦ electronicꯀꯤ ꯀꯩꯊꯦꯜ ꯑꯃꯈꯛꯅꯤ ꯕꯥꯏꯌꯔ ꯑꯃꯁꯨꯡ ꯁꯦꯂꯔ ꯃꯌꯥꯝꯒꯤ ꯑꯦꯛꯁꯆꯦꯟꯖ ꯇꯧꯐꯝꯅꯦꯕ ꯁꯤ ꯈꯛꯇꯪ ꯑꯗꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯍꯪꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯕ ꯅꯍꯥ ꯀꯥꯡꯕꯨꯈꯩꯁꯦ ꯁꯤꯗ ꯑꯗꯨꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯑꯗꯨꯝ ꯆꯠꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ꯭ꯔꯥ ꯕ꯭ꯔꯣꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯝ ꯐꯖꯅ ꯂꯩꯀꯣ ꯌꯥꯝ ꯐꯖꯅ ꯂꯩ ꯃꯔꯝꯗꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯃꯥꯁꯦ ꯄ꯭ꯔꯣꯐꯦꯁꯟꯅꯦꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯍꯪꯉꯤꯁꯦ ꯃꯥꯁꯦ ꯄ꯭ꯔꯣꯐꯦꯁꯟꯅꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯁꯦ ꯀꯃꯥꯏꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯠꯄ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯥ ꯆꯠꯄ ꯌꯥꯏꯀꯣ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯆꯠꯄꯤꯌꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯠꯂꯤꯅꯤ ꯁꯤꯗ ꯑꯩꯁꯦ ꯃꯦꯗꯤꯀꯦꯜ ꯂꯦꯞ ꯑꯥꯎꯠ ꯇꯧꯊꯣꯛꯑꯒ ꯁꯤꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯠꯂꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡ ꯑꯗꯒꯤ ꯌꯨꯠ ꯅꯠꯇ꯭ꯔꯁꯨ ꯁꯤꯗꯤ ꯂꯣꯏ ꯌꯥꯏ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯆꯍꯤ ꯂꯩꯇꯦ ꯑꯍꯟꯁꯨ ꯌꯥꯏ ꯂꯣꯏ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯑꯦꯖ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯅꯣꯂꯦꯖꯇꯤ ꯂꯩꯖꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯀꯝꯄ꯭ꯌꯨꯇꯔ ꯍꯥꯡꯉꯒ ꯀꯝꯄ꯭ꯌꯨꯇꯔ ꯅꯣꯂꯦꯖ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯂꯩꯖꯕ ꯃꯤꯗꯜ ꯑꯦꯖ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯣꯏ ꯌꯥꯏ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯠꯄ ꯌꯥꯏ ꯍꯦꯟꯅ ꯐꯕ ꯄ꯭ꯔꯣꯐꯦꯁꯟ ꯃꯌꯥꯝꯗꯒꯤ ꯑꯃꯔꯣꯝꯗꯗꯤ ꯃꯥꯅ ꯍꯦꯟꯅ ꯐꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜꯅꯦꯅ ꯂꯧꯋꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯩꯁꯥ ꯇꯥꯟꯕꯁꯤ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯅꯤꯅ ꯍꯥꯏꯕꯗꯤ ꯃꯥꯔꯀꯦꯠꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯂꯩꯔꯒꯗꯤ ꯕꯦꯟ ꯇꯧꯒꯗ꯭ꯔꯥ ꯃꯌꯥꯝꯅ ꯄꯥꯈꯠꯅꯔꯤꯁꯤ ꯃꯥꯔꯀꯦꯠꯁꯦ ꯀꯥꯏꯗꯤ ꯈꯣꯠꯂꯦꯕ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯁꯤꯒꯤ ꯁꯥꯒ ꯈꯪꯖꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯦ ꯑꯩꯈꯣꯏ BSE ꯒꯥꯅ 1875ꯗꯒꯤ ꯍꯧꯔꯒ ꯂꯤꯡꯈꯠꯇꯅ ꯂꯥꯛꯑꯕꯅꯦꯀꯣ 1875 ꯀꯥꯏ ꯏꯟꯗꯤꯌꯥ ꯅꯤꯡꯈꯥ ꯇꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯍꯥꯏꯕꯁꯤ ꯀꯥꯏꯕ ꯍꯥꯏꯕ ꯂꯩꯇꯦ ꯀꯔꯤꯝꯇ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤ ꯍꯣꯂꯤꯗे ꯂꯤꯁ ꯈꯔꯗꯤ ꯂꯩꯀꯣ ꯃꯥꯒꯤ ꯑꯣꯏꯅ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯗꯤ ꯑꯗꯨꯝ ꯀꯣꯔꯣꯅꯥ ꯂꯥꯛꯁꯅꯨ ꯀꯔꯤ ꯂꯥꯛꯁꯅꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯥꯏꯁꯅꯨ ꯑꯃ ꯀꯥꯏꯁꯅꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯨꯂꯞ ꯀꯥꯏꯈꯤꯕ ꯍ꯭ꯌꯨꯃꯦꯟꯁꯦ ꯑꯦꯛꯁꯇꯤꯡ ꯇꯧꯔꯗꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕꯗꯨ ꯅꯠꯇ꯭ꯔꯤꯐꯥꯎꯗꯗꯤ ꯑꯦꯅꯤ ꯄꯦꯟꯗꯦꯃꯤꯛꯅ ꯃꯉꯣꯟꯗ ꯏꯐꯦꯛ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯃꯥꯔꯀꯦꯠ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇ ꯅꯨꯡꯉꯥꯏꯕ ꯑꯣꯔ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨꯗꯤ ꯇꯣꯡꯉꯥꯜꯂꯦ ꯑꯗꯨꯒ ꯄꯦꯟꯗꯦꯃꯤꯛꯅ ꯃꯉꯣꯟꯗ ꯏꯐꯦꯛ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯄꯦꯅꯤꯛ ꯂꯩꯕꯗꯣ ꯀꯩꯝꯇ ꯂꯩꯐꯝ ꯊꯣꯛꯇꯦ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯈꯪꯕ ꯃꯤꯅꯗꯤ ꯀꯩꯝꯇ ꯄꯦꯅꯤꯛ ꯂꯩꯔꯝꯃꯣꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯅꯦ ꯀꯩꯅꯣꯝ ꯍꯥꯏꯖꯧꯒꯦ ꯃꯔꯛꯁꯤꯗ ꯀꯣꯔꯣꯅꯥ ꯃꯇꯝꯗꯗꯤ SOP ꯉꯥꯛꯑꯒꯀꯣ ꯄꯩꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯜꯂꯤꯁꯦ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯅ ꯑꯣꯏꯗꯣꯏꯅꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯠꯑꯞ ꯈꯔ ꯁ꯭ꯀꯤꯟ ꯑꯃꯅꯤ ꯄꯨꯊꯣꯛꯑꯒꯀꯣ ꯁꯦꯠꯑꯞ ꯇꯧꯊꯣꯛꯑꯒ ꯃꯊꯟꯗꯅ SOP ꯉꯥꯛꯑꯒ ꯔꯨꯝ ꯑꯃꯈꯛꯇꯗ ꯂꯤꯚꯤꯡ ꯔꯨꯝ ꯑꯃꯈꯛꯇꯗ ꯄꯩꯁా ꯇꯥꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯔꯣꯅꯥ ꯁꯟꯗꯣꯛꯏꯗꯧꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯈꯛꯅꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯅꯁꯨ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯨꯠ ꯀꯥꯡꯕꯨꯈꯩꯁꯦ ꯑꯩꯈꯣꯏ ꯒꯦꯝꯗ ꯁꯨꯝ ꯉꯥꯎꯅꯔ ꯂꯩꯔꯦ ꯅꯣꯡꯉꯥꯟ ꯇꯥꯕ ꯒꯦꯝꯗ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯁꯨ ꯒꯦꯝꯗ ꯍꯥꯏꯕꯗꯤ ꯏꯁꯥꯃꯛꯁꯨ ꯒꯦꯝ ꯁꯥꯟꯅꯔꯝꯃꯦꯕ ꯑꯗꯨ ꯕ꯭ꯔꯣꯒꯤ ꯁꯨꯝ ꯕ꯭ꯔꯣꯗ ꯍꯪꯉꯒ ꯁꯨꯝ ꯍꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯕꯗꯤ ꯀꯩꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯅꯤꯌꯔꯂꯤ ꯌꯨꯠꯁꯤꯡꯁꯤꯗꯀꯣ ꯀ꯭ꯂꯥꯁ 12ꯗꯒꯤꯅ 10ꯗꯒꯤꯅ MA ꯂꯣꯏꯔꯕ ꯐꯥꯎꯒꯤ ꯃꯔꯛꯇ ꯂꯩꯔꯤꯁꯦ ꯅꯤꯌꯔꯂꯤ 60% ꯒꯦꯝ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯊꯣꯛꯑꯦ ꯒꯦꯝꯁꯦ ꯍꯣꯜ ꯗꯦ ꯊꯨꯝ ꯃꯣꯕꯥꯏꯜꯁꯦ ꯃꯩ ꯂꯣꯏꯔꯁꯦ ꯑꯗꯨꯝ ꯆꯞꯄꯒ ꯁꯥꯟꯅꯕ ꯃꯌꯥꯝ ꯂꯩ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯕꯤꯒꯅꯣ ꯒꯦꯝꯁꯦ ꯁꯥꯟꯅꯧ ꯉꯥꯏꯍꯥꯛ ꯔꯦꯁ ꯑꯣꯏꯅꯀꯣ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯃꯥꯁꯨ ꯒꯦꯝꯗꯁꯨ IQ ꯃꯌꯥꯝ ꯗꯤꯕꯦꯂꯞ ꯇꯧꯔꯤꯅꯦ ꯌꯦꯁ ꯈꯔ ꯁꯥꯟꯅꯧ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝ ꯑꯃꯈꯛꯇꯤ ꯂꯣꯏꯅꯔꯒ ꯍꯤꯡꯕꯤꯌꯨ ꯄꯥꯟꯗꯝꯗꯨꯗ ꯂꯥꯏꯟ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯟ ꯑꯃꯗ ꯆꯠꯄꯤꯌꯨ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯑꯩꯅ ꯁꯖꯦꯁ ꯇꯧꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗꯗꯤ इवन ग्रेड 4 की प्रोफेशन अमा चंगना होना लुपा लाख 3 की लाख 10 की पैसा चंगपनीना तसेंगना हार कांदा सेंगमने हाइजेको सुमाइना खरा चंगबगी फिबम अमा लाखपनीना
कानदे अखोना हाइदि साइ साना साखर पुरगा यामना पिकपा हवा मखतदा अखोगी लाइक आइना हाइजनिक बदि पैसा नमगा थबकी तोबिगनो मदु पैसा पुरगा अखोना जेल चंबो चा माने अदुना पिक खबा बाउंड्री बदा नंग से मैंगी ऑर्डर इल्लगा चलगा लेरकदोनि गो पुछिजे अदुना मैंने सर्विस पामगा दि सैक्रिफाइस पामगा दि मैंगी दम सैक्रिफाइस तौरगा सर्विस तक हाना चपियो फ्री ऑफ कॉस्ट चपियो अदुगा नतबिदा को अखोना तोलो किनि येंगदि come to our store market अखोई store market ता लापियो अखोई store market से लापियो तसेने store market ता दे नंगा तमगी वगी ओजागी पैसा तिंगी बे आमा इंगदि माहि तमनी को स्कूल तमदा आमा तमदा तिंगी माहि खा तिंग जबने with low capital na yang iya ba capital ama namagi thagi monthly earning de dum tamjaba ngame stock market ta heng ka ko matam namo da khoina discipline ke ama kham lei bo hai be discipline thing aji follow tawra ka de stock market ta yang lai hing ngame aduna discipline thing aji khoina takti ba aji apa ba institute ke ama lei ba ta khala ka tam bio ya khoi sa ma institute di si groups program ba ta khoi to an ma khan risk management discipline khoi ya ma ge stock market ta ka ta ba khal lei bo si di loi na ta ya stock market ma kham pum aduga khoi ko di khamje ne khoi thabak taw chi na ngan lai ri thana adu thabak taw ko ni khoi ma ge thabak chu tong tong na si stock market si da promotion do ya ge ku ya si do ya bane stock market si da ma na ma tang kha da ngai ho tam ga to a do ma strategy pa la ka thum ga da ba ka khale adu ba idea do aina recommend tau jade maram ni stock market ama khakta da mai pak pa successful trader amo ya ha ka dai time ha se time si am chila da ka tai not only time money adu bu quite main important the time da ka tai money to the secondary ne money to the na one overnight am te karo pa ke have ya ba ko na ta ni na tam tam na pa pa ya ne adu quite important the time matam ka ko ngam da badi stock market da la pi da no ha ai recommend tau jade aduga koi TCO company pa da koi bro की साथरों में याव इतना तंबा अदो bro की साथरों में ये माइजे तंबो काम मसाली प्रोटेक्शन तो जरा काम मसाली मान संगी बरो कोई भी इतने खर्च संगी डेफिशन में तो बरो को ड्रेसन नहीं होंगे तो बेचारे तुम मसाला में तो रिटर्न खरीदने के पार नंबर भी के पार है अदो याम फजना ले अखोई ना सिदा अखोई की प्रेडिक्शन दा अखोई की बेसिंग जिदा प्रेडिक्शन तो रिसा वो तो अपन वेरी फ्यू कैपिटल हाबी और वो मैं हम फंदे को अखोई की होदी के मतम से दी पेपर ट्रेडिंग do yang ada begini kok paper trading itu sukses itu memang jauh dia baju pertandingan mana han begini atau nak kan very low capital dah kan mau dah kali tu mungkin graph kita entry exit apa nak tapi je lah semua ni hai je nak bahaya atau nak one month tay ngai manu sudah kan interest tu ina mana kita mau dah daily profit kerja mungkin nak correct entry exit PB kan daily profit kerja PB atau apa nak tu beri saya kan ada discipline ni saya am nak kaning bapau mi do yang mang ni stock market yang mangi stock market ai yang mang masani ko new listing tam do new contract yang mai koi ko aduna ai ja ko institute khaya amadi stock market tam da ma gi fundamental technical analysis kana khale sibu ma me adu ta ga thok ba maru ai bade du mu da na te ba discipline risk management sin ya stock market tam maru ai discipline failure do se ya te ba discipline failure ga de ngasi disik ta hai disik pun ma market na ngasi ko ngi be double time saying long na badung hona ka ne ba sumana ba na failure am ko na uwi ba aduna ya ga di sa sa अब कुछ मचे डिस्प्ले ले रहे तो ना सक्सेस हुआ ये सीन में बताया yes अब डिस्प्ले ले रखा दी फॉलो तो ना लगा दी थबक से माय पाते वो ने थबक को दी मुझे कोई गाड़ी में तक हम गया है जो हाई दी मांगी तो वो तो ना ता को जान ता ले तो हम ताकि रे तो नहीं नहीं दूसरा गदी माय पाते थे ना सी पूरा हाई दी डिस्प्ले सी जो पोट को दी मुझे लगता है माय डिस्प्ले वो लगे तो ना स्टॉक मार्केट हाई जो डिस्प्ले ना लगी मखा रे तो गदी कोई हमको देखते हारों कामों का कोई लेडी बार कोई युद्ध कामों में जी कमाई तो अगर मार मार के देखे हमें जो सी स्टॉक मार्केट से मशीन देखी कोई गोरी काला गैप हमें अगर मतलब ना काला बिल्कुल गैप सेंटर को हम लोग जगह है कोई प्रो भी कितना मोटिवेशन और कोई जो सिंह भी वो मेरे मोटिवेशन हाई भी हमने motivation hai ba ina haja ka dau de youth sing na khoi ge मतलब मांग रहा है ko car thodana bike thodana car tang thodana bike thodana thong ma cham ta ga ni da nti gai tro matam roaming to riba chine nau sing gan da bio kara so stock market ta khata chalo hai ba ge natte ko adu bo stock market sina yam best na la ko lang na la ka tam ga tha ni kum tam ga ba tha ma ni tam ga hijagi ba ya ba ka oi ba aduna maram wala ka sida la bio sido bio hai ba ni na haja ni stock market to sapio professional bio maram di na sa gi resource to yam ju chang de ba sida yam ka ha na chang de ba ai na sa haja gi yeng na basian na ma sung tadi memang itu sangat itu dari yang lain pun apa kan yang belum jadi kok. Aduna memang nak lapio,
ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯩ ꯅꯥꯛꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯁꯦ ꯃꯥꯒꯤ ꯑꯅꯛꯄꯗ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯕꯤꯌꯨꯕ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇꯗꯤ ꯂꯥꯛꯄ ꯍꯧꯕꯤꯌꯨ ꯃꯇꯝꯗ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯅꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯗꯨꯝ ꯃꯊꯪꯗ ꯀꯥꯟꯅꯒꯗꯕ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯌꯨꯠ ꯍꯧꯒꯠꯂꯛꯏꯕꯈꯩꯁꯤ ꯀꯔꯝꯕ ꯂꯥꯏꯟꯗ ꯑꯩꯈꯣꯏ ꯉꯥꯎꯁꯟꯅꯔꯒ ꯂꯩꯔꯤꯕ ꯀꯥꯡꯕꯨꯈꯩꯁꯤ ꯑꯗꯨꯝ ꯑꯐꯕ ꯂꯝꯕꯤꯗ ꯄꯣꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯁꯤꯅꯦꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯦ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯊꯦꯡꯛ ꯌꯨ